Haojik2 mamangna kangpokpiktigina Chuchampurgi satpigi lambida Kodjinga Kolengi marakta sakangdabasingna ambush tawrakpada Haojik phawbigi oina kuki miyoi mari sire miyoi sibigi masing hengatlakpa yari miyoi kiyamana aso apa nangle haiba social media da video footage amasum photo kaya ga loinana hojik viral oirakli makhataba update miyam puna ngaminasi mall noi attack tangkhul sing yaudi Marang nungthil pung ahungga makhairum taba matamda Myanmar ngamkhai manungda leiba mall noi kuki khulda attack satharaki hairiba duda tangkhul naga sing yawi haina kuki singna social media platform na maral sirak liba dubu naga village guard NBG na akan mamona yaning da phungdorakli tangkhul naga kanglupna laukthokli madudi ngarang Myanmar thokiba thawdo du aikhoi yaudi aikhoi isagi lam amasum yam ngak sena bohona duna lakli amasum yomthangnari balaibak Myanmar gi thabak amata da khuthingjindi haina NBG isan command gi media cell na laukthokli NBG gi matungina ngarang gi thawdo du Kamjong district ki border pillar number 113 digi kilometer anirom lapna Myanmar gi ngamkhai manungda leiba mall noi khul thokibani amasi koki singna satharaga Tangkhul naga kanglup singa taislaga isam samna hingjaba ngamkhai da leiba naga khulamada attack amamuk chathanaba thawoina insidmani hari molnoi asi Myanmar da military junta gi mayokta lan horiba People's Defense Force PDF ki constituents ama oiriba Kuki National Army Burma KNAB ki leifamni Kuki khul molnoi da attack torakpa asi Myanmar hauju oiriba makoi gi internal unrest adugi saru oiramgani hairina su pawsta makhatari Natabalisha satluba kaisum sangda lainaba khankri hek pok saba masanupi bu namjanam thekna dunu natabalisha satpigi maranda masagi sai nifuga nipan suba miwema special judge prokso senapatina ngang punchi supa kaisum sangda lainabagi serak pikri court asina haukiba me tareta mara lairi hana laukthokhiba ga loinana ngarang mahakna phanggadaba serak lepthokna ba sentence hearing satharaba tungda mahakna satakhiba crime adugi damak punchi supa kaisum sangda lainaba serak pi re hana court laukthokibani ngarang satakhiba sentence hearing adugi damak khanbigadu video conferencing gi kuthangda court putokhi hearing adu the special PP na phungdokhibada convict asina satakhiba crime asi yamna kahenba mawongni maramdi victim asi masagi sei taret khakta ngairi bini amasu mahaki lisat asi miyoibigi minungsi yauda lisat ni convict asi hek apokpa mapa oibana victim aduna nanghoriba psychological amasum physical trauma adu kokhangadabada waragani convict aduna thawdo adu nungaitaba masena mata utabada natana mahaki Manau nupina kaisum sangda una basatpada kialaki asigumba criminal asi punsigi oina jail da thamba miyamna pamnare amasu maku akan beserak pibinaba wapam court thamki hari nakalamaromda convict adugi defense council thamki bo wapamdana convict asi khwaidigi sotharaba khunagi miyoini amasum trial gi matamda miyoyi si custody da lerakre masigumba asi yenglaga maku khwaidigi pikuserak pibinaba taksinki Kona special PPM sum defense council ki wapam sing taraba tungda convict adu foxo eki section 6 ki makhada punchi chupa kaisum sangda leibigi serak pikibaga loyana lupa lising kun fine oina thina bakhan ki karigumba fine adu thiba ngamdaba tarabadi convict adu tha taruk amaga sangna kaisum sangda leigadabane hari kona makhata na ek asigi section 33 clause 8 na piba matik mayai gi matungina amasum CRPC gi mari dainaba rules singi makhada tamthiraba crime adu gi yenglaga victim da lupa lakh taret compensation pinaba order toki compensation gi senpa madu victim compensation fund gi pigadabane amasung senpa madu order asi phangba numita gi paraga numit kunthra ni gi manungda pigadabane hainasu pausta makhatari bomb fit tawram ki batrong lawgi imung ani gi yumbu sing amasung khunja sing gi wakat security na question duna ngak sialaga karamna bomb fit tawram bano rambo trong lawi Mamang thagi taruk amasum taret ki lonaba hingi nongai matungda trong lawi awang laikai ward number 6 ta leiba mangal ngamba oinang gi imungna mapangal kalaba bom ama kapsilaktuna pokayalaga mama na nakonduna tumli bisahi manga kakta ngairi bi tomthil amasum masanupi yaisna bom asina panbadi ki laikidaba amasum angang ani gi mama busu sokon ki thawdok thokraba matung ngarang tomthil gi lana tharom pangthokadaba nomu watlingai Nahan me taramathu English ngani ka kunga taruk laikai asika irap lapna dana lairiba trong rawi maning laikai guru khana gi lanjena khiduna mi lainadra bi yum ani da mapangal khalaba
IED sing fit tawramaga mari lainana yum anigi yumbu singa hakthingna unarubada bom fit tawrama yum amagi yumbu konjengbam rambo sei kunthra ga taruk amati maki loina bi konjengbam ombi nganthoigi maiketigi ke rambon hai isagi leijari bi yum kai inkol sambal phawba ningthi na ngak senduna leiba phangjarak taba sahi ohum henjilakli haujik su moirang thangjing guest house ta hangba relief camp re sangjapam lora madagi khara sangthok sangsin tawba yagadra haiduna trong lawbigi health sub center asida amuk lerakibani ikoi kuidringai tha ani ohungi mamangda isagi yumda sangduna yum kai gi phibum yengsuluki Madurasu akwebada Central Forcing ngak senduna adamak ningthijana lehobani Central Forcing asigi bunker sana bani haiduna ekoigi inkol hoba wa phawba yanduna pukiba khangokdri adubo makoina ningthijana ngakpi senbiri haina yamna harauna wakal yang thokna leidubane dubo asumna isagi yumda bom fit tawduna thamlamba asidi makoigi khut yoromgadra haibigi singnaba pokle haida kenasu pawmana makhatana phungdorakli Governor A.K. Balana Amit Saga unaduna Manipur gi security gi phibam sing kupna khanakri thasi gi tarete gi Manipur gi mapanda lerakli ba Governor A.K. Balana na New Delhi the Union Home Minister Amit Saga unaduna Manipur hauzik ori ba security gi phibam amasu lainga ki maikei digi paikhat kadaba sako thawrang gi thabak singi matang na kupna khana naina khri hari Governor na Home Minister Amit Saga unaduna Manipur gi matang da mari leina bu wafam sing puthok tuna khanabada state asigi oina atopa official amata yaukidi mak matantana Home Minister ga unakibane hari yuna lenga ki maikei digi su atopa official sing yaukidi state amasum yuna lenga ki makok thongba lusing bani na puthok tuna khanabada saliba sai sigi February mari English ngani ga kun ga tarukta Manipura satna halamba president rule gi lenga lauthok laba matungda Chief Minister Y Khemsana lusingduna linglakli ba lenga si lairakpadigi kari karam hiramda ahongbasing lairakpagi amasum puraklabagi habigi matangna sukupna khanakhi mifam asina khwaidi gi maru oina khanakhi bu wafamna Manipur gi law and order gi phibam phagat hananaba kari karam thabaksing lakhatkadagi habigi matangdani hari hiramasi ga loinana Karigumba state asida thowaningdaba thaudok sing makhatana singa masum tamna thowandaba ngamlagadi sakot tharangi thabak sing khongjel yang pekhat pangamgane masum mausagi ing tapa phibam hanjin hanbaga loinana IDP sing masagi mayum sing hanjin hanbada Khudong sagani loinana state amasum union lainga ki marakta lainagadaba tangai fadaba mari singsu hena fokat hangani haba wafam su puthokuna khanakhi haidi mifam asigi matangda Manipur gi logbawon gi maikei official oiba sirol amata tholakhidi amasum governor gi khungul liru budadi ma ngasi impal halaklagan hadi panmaya bari February mari English ngani ge kunga taruki nungthil da Chief Minister Y Khemsana lusingba anobu lenga amalingla khibaga loinana nemsa khibge namasum lo si dikhobuna deputy Chief Minister sing oina wasak loraga Govidas konthawjam amasum case loken buna minister sing oina wasak lokibani Ngarang megi tang taragani tu yorok laba phawda Manipur lenga ki award pa minister sing hapsinduna sakthok halaga mapung phaba lenga amadi yun lenga ki maikei digi ohelak tribni